ngasi phone ki ba tuan ba se phone sing digi maru ba pausing khonga charaga ma'am da share tawjagi ahan bada covid 19 positive oi ba miyo amana numit mapanni gi matung da atop miyo sing da covid sandok pangamde report ma'am na lana thajana bi khara covid 19 gi maram da ma'am da singdok sage ngasi phone ki ba se phone sing digi lokho charakan da ma'am da share tawjabani covid 19 positive oi raba matung da phagalaktuna negative oi raba phawbu da khunai asina miyo aduga naksinana laiminaba amadi naknana wari sab phawba kinari loinana tongan ba miyeng amana su yengbidaba nate di Lancet magazine da phongba anauba study gi report amagi matungina covid 19 positive oiba miyo amana subnagi numit mapani phawba khak atopa miyo singda covid 19 sandokpa ngami madugi matungda atopa miyo singda covid 19 sandokpa ngamde haidi study adugi report ki matungina covid 19 virus nungsa sor puthok pusin tawriba khaunaugi mari amadi miyoibana khong hambada yaurakpa posak singda matam yamna sangna hingduna leiba ngami adubo virus aduna atopa miyoy singda sandokpadi ngamde haidi loinana covid 19 virus nungsa sor puthok pusin tawriba khanaugi marida yamlabada numit marfugo humdoini fawba amadi miyoibana khong hambada yaurakpa posak singda covid 19 virus numit san chamaga kunga taruk phawba leiba ngami amaromda August thada phone ki report amagi matung inadi positive oiba miyo amana covid 19 virus numit taraga mari ni digi hena atopa miyo amada sandokpa ngami haiki covid 19 gi special task force ki members singi matung inadi covid 19 virus ki cycle mapung phana loibada numit kungani pani sangi haidi adubu wafam asik ngasi phawbada chapsaba khudam changdam piba ngamdri covid 19 laina si hek sandorakpa horakpadagi hauna ngasi phawbada covid 19 virus asi nungsita sanokpa ngami natragana ngamde haibigi matangda chapchaba ama khangdana samamnaduna lakhibani adubu wafam asigi matangda CSIR Center for Cellular and Molecular Biology CCMB amadi CSIR Institute of Microbial Technology IMTEC study amagi report amagi matung inadi covid 19 gi virus nungshita sawrakna pung animuk hingduna leiba ngami haidi covid 19 positive oiba miyo amana matam sangna leiramba ka amada covid 19 virus sawrakna pung anirom nungshita leiba thingnaki maramaduna Institute of Microbial Technology gi director Sanjib Khoslana phongdorakpagi matungina covid 19 gi sapsaba hidak hek puthuraktriba makhaidi virus asidagi ngakthoknaba face mask tangai fadana sijinaba amadi covid 19 SOP sing ngangna satpagi mathau tai haidi hauji malemda covid 19 positive oiba mising asi crore nipan lakh humdraga taret henkre sihiba mising na lakh taraga nipan lising maudraga humdoi henkre amadi phagalakpa mising na crore taruk lakh kuntraga nithoi hena fakre Malem yoina India na COVID-19 positive oiba khwaidagi yamba anisuba leba oiri sera asida malem gi tuan mafam kya da COVID-19 gi anauba strain ama yamna kana sandorokliba sigi manungda United Kingdom da sandorokliba COVID-19 gi anauba strain asina khwaidagi hena thuna yangna virus asi sandokpa ngami haidena su pausina makhatana phongdorakli maga satharak poina Manipur gi oiba atopa maroiba pausing myam namu share tawjage drug lalonbi nupi ani fare ngarang numidang pung mapan ga minute kunrom taba matamda kaksing kamando gi team amana sandelam khaidigi mayai kabadrak lalonbi nupi ani draka konana fare faraba mi ani adudi sandel sub division gi mitong khuldigi MG toroni saini phugani thoi mapuroiba MG ngaruha amadi khun asimaktadigi sangsang baro saini phugani thoi apokpa laikhidraba koko ngaruhani Makhoi digi brown sugar gram saniga yankhaiga mapanrom fare makhoi ani makhatana legal action lokhanaba kaksing police station da kusina kre hain supau sina makhatari marak thana paung khotanga ma'am da share tawjarange tram sogot pa miyoi sing na US capital satakhiba thabak thawong sing Modi na pen da phongdokre Washington gi US capital da mafam thadok lagadaba president Donald Trump sogot pa miyoi kyana thomjilaktuna Yaikai Thingai Bamadi among Atakia Thon Kibegi Tawong Adubu India gi Prime Minister Narendra Modi na pian ba phungdo khibagolina Niam gi matung ina power ing singna khusina bagi thabak sathagadabani haidi
Washington DC da thokiba yekai thingaibagi thawdo odu democracy gi wantok lehendabani hawkiba yum sagaisa numita Donald Trump bu sagotpa miyoi kyana Washington DC da thomjilakpadagi UK capital da lockdown thamki adubu Trump sagotpa miyoi sing aduna capital gi mapanda thamliba barricade sing namkhai duna manungda changsilakibani US capital da thokiba thawdo adu da miyoi ama nongmaina parmadagi sikhi thawdo adu laibak thibani internet ta thadurakiba video amada Trump bu sagotpa protesters sing aduna thongnau thugaiba US ki phiral segaiba amadi Senate chamber gi akoibada koina satuna leibu uri manungda leiba lawmaker sing fawba tangai fadana gas mask uptuna leinaki rotunda manungda police na protesters sing adubu control tawnaba tear gas cell gas ukapki US capital da thokiba thawdo adubu malemgi lusingba kyana pendaba phondona ragli thawdo adugu mari leinana British Prime Minister Boris Johnson na phondokibada US Congress ki oinadi thawdo adu yamna ikainingaini malemda United States na democracy gi damak leblib adugi mayokta sathaba thabak thawong na hen lobiyai Englishingna amasum niyam gi matungina power transfer tawgadabani United States ki miyam na pikiba voting right mangaloidabani European Union gi foreign policy sipanchu thawdo adubu yaningdaba phongdokhibaga loinana US democracy da landa khibadu laibak thibani haiden su pawsna makatana phongdorakli Shalakpoina Manipur gaba maruiba paukara African swine fever miyuebata sandokpa lainanate Dr. Khogendrajit Ok singda naba African swine fever asi miyuebata sandokpa lainanate adumainamak laina asidagi ngakthonaba hidak amata leitaba maramna masidagi section ba darkar oi Thawbal district Salungpham the African swine fever sandoragli si lakshinana department na akanba thabak paikhatpa hore haina Veterinary Department Thawbal gi Joint Director Dr. R.K. Khogendrajina maki office da pawmi singa unaba amara phongdokhrei makna makhatana haikibada Thawbal district ki Salungpham gi piggery farm amada ok homdra rom sire hain report torakpadagi department asina hogiba December 3 da sample collection tawduna Director Veterinary Department report okhi loinana State Disease Laboratory na sample adu Bhopal da leba laboratory amada thaduna test tawba matamda African swine fever ni haba confirm tawkhibani laina asi confirm tawraba matuna district magistrate Thawbal na hokiba January ani da Salungpham gi akoibada cantonment laukthokuna ok puthok pusin tawba amasum yonbada athingba thamkhre Salungpham gi Cyril multiple farm da epicenter oiraga masigi kilometer amagi akoibada infected zone Masidagi kilometer mapan gi akoibada surveillance zone amasum free zone haina zone ahum khaidoktuna monitor tawba amasum surveillance tawbagi thabak paikhatle department asigi team semduna pung kungamari subna yingshili haukiba numit kharani gi mamangda Salungpham khul asimaktara masakhangdaba laina amana yen paktaknana sire haina media ra phongdorakiba adugi matungina Joint Director Veterinary Thawbal gi team amana sample collection tawraga Sanjeng thongda leba State Veterinary Directorate ki Disease Investigation Laboratory da test tawra yen sikibagi layong adu Ranicate disease na sibani haina confirm tawki yen siribadu bird flu na thokwanba nate masida miyamna mipaiba pokpigano haina phongdokhi haina su pawsina makhatana phongdoraglen thank you